Senja thumja suen thum kunai amasung mioi bilen kayagi nungtigi punsida sapu piripa malemgi oiba wafam amani 2024 ki corruption perception index natraga CPI na paksan na zanaripa samasya asigi matangda mangan piri masina Leibak singasi public sector ki sinda thumja ki oina lainare pakthausinda yumpham oiraga ren tauri Transparency International gi khwaidagi nowa falsing thijenbada amasung karamba Leibak singna khwaidagi yamna amasung khwaidagi niamba senja thumja oina longnaribage haibatu khangtokpada aikhoiga loinana yawbiyo The Corruption Perception Index natraga CPI na Leibak samarphu amasung territory singi marakta leiriba public sector corruption gi sangi matung inna ren tauri Masina senja chumja tawwa 0 tagi horaga yamna corrupt tawwa sama phawbagi scale ama sizinai index asi mapan gi source trohondoi tagi khomjil lakpa data da yumpham oibani masina miyangi natana experts sing amasung business ki yusing wakhalon sing putli thangnana sahi tere suba oina Denmark na senja thumja khwaidagi nemba lepa oina mangjin thari score mogdra phangduna Makada yamna nakna Finland na score marfun pan amasung Singapore na marfuga mari phangduna lagli makhoigi integrity gi tamakta sakhanglaba atoppa Leibak singi mumda New Zealand Luxembourg Norway Switzerland Sweden amasung Netherlands yauri Perspective gi atoppa meaidak South Sudan si sumnatagi score ni pankaktamak phangduna khwaidagi senja thumja tawwa Leibak oina ren tauri Somalia Venezuela amasung Syria na su maru epa singnawa kaya mayoknari mathangsina score mapan tara amasuk train thui leiri hariba Leibak sing asina ayambana lanpham tangdu leita dapa amasung shothara palenga asiga lanthinari kha Asia da India gi ranking hantharakle hojik score Kunchang pangkaluina na moda truk suba mafam da leiri semilon gi awapa mayuk naripa Pakistan na samaga kunchang suba mafam da leiri atopa yulon na basingdi manungda China na score mipuhum doi goloina na umdraga truk suba mafam da leiri Bangladesh na samaga yankhaima thua suba mafam da leiri amasung Sri Lanka na samaga kumathu suba mafam da leiri CPI da malemgi sangset asi mipuhum doi da lengdara leiri Masina senja thumjagi mayokta thabak pakhatpagi khwedakki oiba mathok taba adu pangthokli yamna ngakpa wafam amana Leibak singi saruk hum thokpagi ani hena yankhai gi makhada score tawri masina paksana senja thumjagi wafam sin tagli masina miyoi billion kyaada sohalli masina miyoi baki haksing amosung sustainable development da akaiba piri 2024 gi CPI gi report asina senja thumja amasung climate change ki marakta lairiba maruiba mari aduta akanba wafam thamli senja thumjana governance sontahali law enforcement sohali amasung emission hantahanba amasung resilience watpada pandam thamliba climate finance asi lambida zatli climate mitigation amasung adaptation gi hunariba singbu senja thumja gi ngakthokpa asim makhogi effectiveness soidana renabagi tamakta yamna maru oi Transparency International gi chairman Francis Bererian na haiki senja thumja asi sakhalagli malem gi kutung thiba mani masina sokhat thoranda akaiba piba ki yamna hena tawi masina democracy hantarakpa tangdu laita dabata amasung miyobagi haksim thugaibagi maru eba maram amani 2024 Corruption Perception Index asina malem sima thungna senja thumjagi mayokta hojik chathariba lanpham asigi maru oiba nisingba ama oina thabak tawri nation singna transparency accountability amasung rule of law da maru oiba piba asi yamna maru oi khangjanbiu action lokhatnaba demand tawbiu amasung punna ekhoina hena achumba amasung manaba malem ama proknaba honaba nongani